Mereng tabi ba puno pugar ba chopna han bakta da taram nok charing asigi video sidi lupa lising tra manga dagi na kun paugi manung da leiba kwaidigi faba phone ani khatang khan ke charga samja ba video ni ahan bada leiba phone asina Moto G84 5G hariba phone asini phone asida POLED display matam asika sanaraba Snapdragon 695 ki processor 5000 mAh ke battery 30 watt ki fast charging na chingba yauri loina na chahi ahumgi security update amadi phone asigi maroiba feature sing adongi display da uba phongbigani Ani subada lairiba phone asina Poco X6 5G hariba phone asini phone asida 5100 mAh ki battery 67 watt ki fast charging 120 Hz refresh rate oiba amadi phone asida matam asida yamna faraba Snapdragon 7 generation 2 ki processor hariba processor asida adomna gaming na chingba sing asu mapung phana sanaba yagadaba processor amadi hariba phone asigi maroiba feature sing su adomna display da uba phongbigani tung da su asigum laba nungai ba video ka ye binabagi namakta channel asibu subscribe to sindram mo masung video asibu like to sindram